19 October 1994 da ikoi Tamelong district ki aduda civilian bus amada passenger nipu ko manga tonga lakwa pot madugi Imphal Kasar Lambi National Highway number 50 da Sinangkul haiba jaga da taseng na madugi kuki gi langauba nipu rom na madu intercept toroga khama ganda madugi pot da Meitei yawsing kumdau gain tawbi pot tawna ba hoba adu kenda khandok tana ke ne ai ba uji su da le kangu sing da ni na hai madugi pot ko table sa matam da madu kananda kumak tabadagi without verification makoina passengers singdu adugumba nakan ko mongchong yamna kano lambi rekha thaidoga lambi ona thoujala pusala kanda taseng na madai da kano hai tare achauwa madugi mihat amakak madu thoki narakam adai naga kuntra Meitei manga amadi nan Manipuri ani yaona moi hatki aduga mi trying to masoki haibuduna ahamba koki nagagi class Manipur da illegal immigrants so called narco terrorists na jaga ekoi refugee hariba kangu singsi masigi ahamba amgi terrorist group ki crime do madu koina masak uba phangi haina ekoi ngasi launari aduga madugi potu da ekoi na haijening badi masugumba mayam da yamna unreasonable loiba kangu bhap taror da wosingsiga wari sana basi suya yaroi habase khangna ekoi ngasi fawda ngasi lengak sasan paibiduna lakiba lengak sasan yaukiba legislature mayam amagi adugumba asoiba mayam aduna tasena political blunders singduna ngasi lewak si mai horga chaga kan mangam da leibne habase ekoi na haibda haimnu batho en thamjaninge aduna tasena hairagadi ekoi ngarang adumba ekoi kokomina sinbiraga chatkhiba adugumba relay adu da ware Nipan Loki Warip Nipan da ngarang chu thamjagi atopa TV channel amada aikoina tasengna haragadi warip singdugi manungda yamna yahon janingba warip amakhakti aikoina madugi potu resolution da aikoina yaude madu karambano haikanda madu tanja charagadi masigi pot conflict sigi madugumba memorandum sing natraga madugi ano mayam hapsal kumatamda yaragadi hapsal hanjaningi karambano haikanda aikoi any kuki tribe haiba pot che masigi pot se ju masi lokthokadabani kudaktagi haiba pot wafum sing si happening aro yawi ngarangi kano singda yamna fajaba warip ngatani miyamna pamba miyamgi kholao ngasi waktu tongan be individual think tank aduga mayam ama na ngasi laurga lakwa potani yam nungai jaribadi ngasi aikoi Manipur iramdamda aikoi lusing binaba aikoi gi aduga guide to binaba lusingba mayam je guide to binaba allaman sing laitrabra haiba se ngarangi kongchatde aikoi chahi yamaba allaman mayam ama dam thoki daga yawi aduga mayam chimthani ngai oina mamang thangna chongthoga yawbibada yeng aikoi hanagi bracket officers biramba aikoi pawung RK nimai na yamung nimai na thola kanda makok chingaga hawdagi loibo aikoi gi didim ground dagi hawgi relay dagi hawbo madugi thau ground bok chalaga yawbiba kai base yamna chawthok chaningai ni adana makoi gumba ahalaman mayam ama like chu haiba mayam Manipur gi ting mayam ama na thola kana sumba participate tawrise masibok tawba ngamaga karigi ngasidi